Christian lining chatpasingi achoba kumhai ama oiriba Christmas kumhai ngasi kumsi chahigi oinadi mamingtagi oina pangthoknake kumhai asina lakpada haukiba chahi singda tongan ba church singda ahenba kutsagi laiteng sing sem saduna lining asiga mari lainaba jagoi isai amadi miyam punna chaklen chaminaba na kumhai asigi machat oiram labasu thokliba irang asina maram oiraga supnatagi lining laisol amadi mapugi mingkhai sak sonba khaktamak pangthoklaga ayuki matamda kumhai asi loisinake state asida lairiba church singilakta maming laiba achoba church ama oiriba MBC Center Church Imphal-gi Pastor Reverend Juan Kamang Daimaina Fongdorakpada haukiba me tang ahumdagi thoklakliba irang asigi chaitheng nanglaba miyamgi awabada sarukyaba oina kumhai asi mamingtagi oina pangthokpani miyoiba maselgi marakta nungsi chanana hingminabagi paujel asi sandoktuna ingtha tapthaba leiba amadi lamdam ama puraknaba hotnaminasi fana sauningba amadi nungaitaba leirabasu ichil inauni khanna ngakpiba haibagi wakhalon chenminaduna furf maselgi marakta hanagumna nungsi chanana hingminaba amadi lamdam asigi mahosagumna tangdu leitaba punsirolda hanjilakpa oirasanu haina kumhai asiga mari leinana mahakna miyamda yaifa paujel pirakhi Class lapagule si haisi sogi wahi sogi sastragi aduga loina masigi Christmas ni message ni penungsi bisi ekhoi tu leitaba yade nungsi bisi leisi aduga isona khoi nungsi bagi maram desu nyam amam nungsi bisi rakatai aduga kupi bahi bisi later di khoi polisi da khoi pansi ngamde anana khoi kupi bisi ekhoi da leisi haisi Christmas message ni engonda mi kana kya nungaitaba yamda thamoi yam heart over also aina madu khangba loina kupi ba later di aina muka revenge lo tardi tai pan se iramdan se interban chokhatpa prosperity karisule roiduna kupi bisi ekhoi da leiba oisu sona kupi ba heba thamoi no nyamda isuna piba su hai